June-dagi haurakkiba irang makha tana thoktanaba security forces singna combing operation chathakre. Coffin rally chattuna laikhidraba loibol khulgi khunja ahum lairol chankre khultuna center gi intervention nikre. Anirak suba oina domestic LPG cylinder amagi mamal lupa kunmapan hendekre. Sarda Devi bu RS ki candidate oina nomination tauki bagal loina na CM da NDA MLA singi meeting chair lawkre. Amasung Manipur ki Huidrom Bhumeshwari Asian Under-23 Athletics Championship saruk yana bagidama India ki oina khalakre. Kurumjari ISCOM News Meng Tabiriba Punamak Pukherodari Bamataram Nokchari Hojik Pau Sandok Napizari. Mamang tha me tara humdoida Kangpokpi district ki Kotlan amasung Kojim Kolani ki marakta militant singna ambush tawduna thadau church leader ahum amade driver ama hatkiba thodok ke matung tarakpada kuki amasung naga singi civilian sing fajan kraba matungda makata na kuki amasung naga furufani ki marakta violence oiba thodok sing thoktuna chingi district maru oina Kangpokpi amasung Ukhrul district ta thokliba sing asibo laksin ba ngamnabagidamagta security force singna Paksana combing operation sing chathaba hokre haire. Ngarang dagi hona combined security force singna Ukhrul district Litan Mahadev amasung Sinai Kaitai National Highway 202 amasung 102A gi mafam singda Paksana combing operation chathaba hokre haire. Security force singe combing operation aduda Manung Channa Kuki amasung Naga Furup singna khundariba mafam singda coordinated patrol toba area domination sing Laitanaba chathaba haukibaga lonana militant sing na saramba bunker kaya thugaiduna makata na tension Laitanabagidamagta amadi mafam sing aduda santi musung tangdu laitaba hanjalakna ba security Jackson Taurang sing lokhat kre haire. Official source ki matung inna combing operation aduda security forces singna village authorities sing CSO singi representative singa unaduna security forces singda cooperation piduna mafam sing aduda law and order ningtina lainaba hona kibagal loinana security forces singna kunja singi punsi amasung lanthum ngaktuna ki akhang pirak papumnamak ngakthoknaba honagani haibagi thazaba pikre haire. Official singna village authorities sing amade CSO singda appeal tawraduna khungi ahal sing yariba makai violence oiba thodok singda yawhaloidabane amade makhoi singbu hingsa gi thodok singda gi lapna thamduna santi puraknaba honaminasi haire. Official source asina makha taraduna security forces singna paktaknana chathaba haukiba combing operation sing ase makha na chathaduna kunja sing safety oina leiba ngamnanaba amade miyamna secure oina leinaba amade highway singda apanba sing yauduna chathoksa sin yanaba lokhatpa yaba security ge thabak sing lokhatpa hauragani haire. Haujik Ukhrul district ki khul singda security force na apunba team singna chathariba combing operation sing amade district asige Sokwau Khulgi Manung Chanba New Haven da security force ke temporary post ama nona hangliba asibo Kathau Katham Nau Long Kathau Long amasung Tangkhul Naga community represent tawriba Kathau Women's Coordination Committee akanba mawongda yaningdaba phongdokhibaga loinana
Mafam asida nauna security force ke temporary post hangliba ase village authorities singya ayaba yauduna hangba maramna Manipur village authorities in hills area ek 1956 ke provision sing violate tawbani thawong ase local jurisdiction da namduna leishin bani traditional village authority da challenge tawbani haide Mafam aduge village body sing na nauna thamjaliba security force sing lauthokadabani amade karigumba mafam sing asida security force sing makha tana leiduna security ga mari leinaba pamdaba thodok sing thoklabade security force sing na daita pumba pugadabani haide Tasigi mangagi ayuk anganbada Kangpokpi district ke manungchanba New Kaital Manbi area da nauna khundaba loibol khulenda khulai paiba militant singna nongmai kapsinuna attack chathakhiba thodokta leikidraba khulasigi village chief letkhongam haukif chahi kuntra mari apokpa Manglun haukif amasung mahake mirolibi loinabe tin Mary haukif chahi kunmanga amasung kunja ama Jangmin Lan Haukip Chahi Kuntra Apokpa Saikho Khao Haukip Singh ge thawai yaudraba Hakchang Singh Kangpokpi District Hospital da postmortem Singh pangthokpa loiraba matungda ngarang nungthil masing yamlaba kuki jo miyam na Kangpokpi District headquarter dage kilometer kuntra manga sangna coffin rally chatlaba matungda Faijang da leiba Martyrs Cemetery da kunja ahum asige aroiba mathau mangam pangthokre Ngarang chatkiba coffin rally manungda Kangpokpi district pumbada sundown chathakibaga loinana sarukya kiba miyamna leikidraba singi mafam da ikai khumnaba utkibaga loinana condolence players sing pangthokibani coffin rally sarukya kiba kuki jo miyamna leikidraba singe imung manung singe awabala sarukya aduna reason asida hingsa gi thodok sing lepnaba leikidraba singi justice puraknaba made khunja sing ngakpi senbinaba dabi sing tawkre Laikidraba kunja ahum gyaroiba lairol chandringai imung manungge mirol sing CSO gi member sing kuki NP Manipur gi president yauna thomi sing na laikidraba sing gi coffin sing da traditional soul sing khudol tamduna ikai khumnaba su utpaga loinana condolence service sing amade gun salad sing pikhe ngarang pangthokiba burial ceremony da sarukya balakiba Committee on Travel Unity Code 2 spokesperson NJ Lun Kifken na phongdorakpada Kuki community na hingsai oiba thodok sing thoktuna lakiba se khangduna lakibani masige laraba khudam haibabu ngasi miyamna ngasi funeral procession asida sarukhiyaduna santi oina hingba pami haibadu takle amade asigumba pangdaba thawong sing ase amuk hanna tawroidabani haire Loibol Kulenda Chathakiba attack asi kuki civilian singda mathang manau naina paksanna chatharakli attack makhal amani haraduna me tara humdoida church leader ahum hatkiba Kharam Wi-Fi khulda yum maitha kiba sing ase security situation ase yamna fatre haiba takpani thodok sing ase mari lainaba authority na khudakta mijeng changgadabani haike Kuki sing na kundariba vulnerable oiba peripheral oiba khul sing ase haujik safety oidre amade haujik senapati district ke fazinduna thamliba kuki civilian taramari asina amuka hena charangnaba thokhalle maram asina central government arm group singi mathakta khudakta action lokhatpa mathau tai amade attack sing asida January ba sing masak khangdoktuna logi oiba thabak sing lokhatnaba taksinke Wangkhalakliba asigi manung channa tha asigi manungda anirak suba oina ngasidagi hoduna domestic chakthung gas LPG cylinder amagi mamal lupa kunmapan hengat khre haire industry source ki machung inna Delhi gi oina kg taramari dasmik ani lumba LPG cylinder gi mamal ase lupa chamapan gatara humdoi oirambadagi nongna hengatliba mamal asina maram oiraga cylinder amada lupa chamapan ga nifunithoi oiragani aduga Manipur state ki oina kg taramari dasmik ani lumba LPG cylinder amagi mamal ase lupa lising amaga humfumari dasmik manga oiramba adu haujekti lupa lising amaga
मरफुतरा ओइरगनि सोर्स की मखाताना हाई West Asia da lanthokpana maram oiraga global gi oina energy supply tobada apanba laikhibaga loinana thau gi mamal ase so international gi oina hangalakkhibane aduga India gi oina chahi ase March 3 domestic LPG gas cylinder amagi mamal ase lupa humfu hangatkhibane Hengat kibam mamala se straight on marketing company sige domestic LPG yonbagi mang kiba singi compensation khara piba ngamnabagi damaktani haire hojik nona LPG cylinder gi mamal hengat tringai mamangda public sector fuel retailer singna LPG cylinder khudinge lupa chatret ka ahum mangna yoli haire LPG gi mamal hengalakli basti India gi oina petrol amasung diesel gi mamal lupa taret dasmek manga sino changda hengat ki bamasung compressed natural gas CNG gi mamal ase lupa tharuk ki changda hengat ki basige matung tarak padani haire Petroleum products singi mamal ase India gi oina revision tawkhrabasu marketing companies singna petrol amasuk diesel singi low cost cha yonduna leire industry estimate matung inna hojik marketing companies singna India da petrol ase liter amada lupa tara mathoi mangna yole duga diesel na lupa kuntra humdoi dasmik taruk mangna yoli haire Election Commission of India ECI na Rajya Sabha gi seat amamam leiba Manipur Meghalaya Arunachal Pradesh amasung Mizoram state sing yauna state taragi Rajya Sabha seat kunmari gi annual election tawbage numit tha asigi tara nipan da lauthokraba matungda Manipur BJP Pradesh ki oina Manipur BJP Pradesh President Adhikari Mayum Sarda Devi bu Rajya Sabha seat ki candidate oina BJP Central Election Committee singna Khan Kibaga Loinana Bharatiya Janata Party BJP Manipur Senior Luchingba Oina Lairiba Chief Minister Yumnam Khemchan Singhna Manipur gi Oina Lairiba National Democratic Alliance NDA MLA Singhe meeting chair lauduna pangthokre haire CM na chair lauduna pangthokiba meeting aduda NDA gi MLA Singh virtual amasung masa yauna saruk yakhi haire Chief Minister Khemchan Mahaki Facebook post thagatpa post state asta lairiba NDA gi MLA Singhna pangthokiba meeting aduda BJP dagi Rajya Sabha gi candidate oina thagatliba A Sarda Devi da amata oina punna saugatpada yanaba purakhiba si alliance asigi unity democratic values sing amasung women's empowerment sing asi masak takpa public life participation ge khongthang da ngaktuna Thamnabagi pandamda uthokre haire Panbayai Manipur gi amakhakta ngairaba Rajya Sabha seat ase BJP gi Maharaja Sanajawbalai Sembana paire mahaki term se tha si kun mathoi da loiragani maramasina pangthokadoriba Manipur gi amata ngairaba Rajya Sabha seat ase gi damak BJP na candidate oina A Sarda Devi bu nominate tawkibani Tha asigi tara nipan da pangthokadoriba Manipur gi Rajya Sabha election ase Manipur Legislative Assembly da pangthokani aduga election asigi declaration ase su numit asimak da haidokani election asigi nomination file tha asigi nipan gi nungchil pung ahum fawbagi manungda tawgadabani nomination singi scrutiny tha asigi mapan da pangthokani mirep che withdrawal ge aroiba matam tha asigi tara mathoidani tha asigi tara nipan da ayuk pung nipan dagi nungthil pung ahum fawba bot thadabagi matam piri aduga bot masing thiba se su numit asigi numidang wairam pung manga dagi hawgani haire numit asimak da ECI na matam Amatada annual poll sing asi Rajya Sabha gi seat mari leiba Andhra Pradesh Gujarat amasung Karnataka seat ahum leiba Madhya Pradesh amasung Rajasthan seat ani leiba Jharkhand amasung seat amamam khak leiba Manipur Meghalaya Arunachal Pradesh amasung Mizoram state singda pangthokani Mathang tha July 9 dagi taranithoi fawba China gi orders to pangthokadoriba Asian Under 23 Athletic Championships 2026 da saruk yanabagi damakta India gi oina athlete yankai mari khalakpagi manungda Manipur gi athlete Huidrom Vumesori yaure mahakna India represent tawduna nupi gi 800 meter amasung 1500 meter gi middle distance events sing da saruk yagani haire Bhumesori na continental competition yauba ngamlakkiba ase
mahakna tungan-tunganba international national events singda mai pakpa ngamlakhiba asinani mahakna Indian Grand Prix 2025 ta 800 meter amasung Open Athletic Meet 2025 ki 1500 meter the gold medal sing loba ngamkhi amade 64th National Interstate Senior Athletic Championships 2025 ta 800 meter the silver medal loba ngamkhi haide Huidrom awang laikai da laibi Bumesori na mahake athletic junior asi sport journey asi sport authorities of India side National Centers of Excellence NCOE Tagil Imphal da lisingani tara-taretagi lisingani kulhumdoi fauba training tauba loiraba matungda mahakna makata na Bhopal da awang bataki competition sing yawnaba sem saba horakibani haide Maki akanaba performance sing asina lisingani kun marida IOCL project sakti program da selection pangkibaga lonana maki top performance sing asida sai NCOE the Athletic Federations of India AFI amasung Indian Oil Corporation Limited IOCL singna chawna support tawduna lemjaningai oiraba lisingani kunnipanda Los Angeles da pangthokadoriba Olympics Games ta saruk yanabagidamagta sem sare haire hojik Bumesori ase sai NCOE Bangalore da Italian coach Claudio Panozzogi makada train tawribi athletes amane mahakna national squad ta yaurakiba se mahaki athletic career da choba mai pakpa amane amade Indian athletics da North East ki oina mai purakpa amani haide sai NERC Takil gi official singna members sing amade sports fraternity singna Bumesori na Asian under 23 Athletic Championships to Saruhiana Bagidamakta Kalakiba Sida Harauba Fongdok Laduna Bumesori bu mai pakpa oirasanu haina Fongdok narakle World Environment Day palan thorum ga mari laina ngase ek pet ma ke nam 3.0 haiba wakhalonda Journal Education Office Kakching na senduna Kakching Kunal High School amade Seksapat High School da u thabagi thoram sing pangthokre Thobal Forest Division amade school singa punna kusanaduna pangthokiba u thabagi thoram aduda Manipur Laingak Education Department ge Additional Director Valley Khumukcham Bisweshwar na phongdokhibana World Environment Day ga palan thoram asiga mari lenana tha asigi Mangadagi pangthokiba thoram ase September kuntra fauba chathagadaba ekpet ma ki nam 3.0 ahum suba tangka ki oina Manipur gi school singda u pambi lakh ani makai thaduna imagi mingda u amamam thaduna green oiba hengatna ba pandam da paikatpa thoram amani haike JEO Kakching M Rakesh na haikibada imagi mingda u pambi amamam thaba asida Kakching district ki oina leiriba school sing asida punna u pambi lising nipan hena thaduna pandam thamli hairaduna thariba u chara sing ase hinghanna honaba haibasisu oja sing mairoi sing amade miyamna achoba thodang loduna environment kanbada thodang lomina se haike u thabagi thoramadu Additional Director Valley KS Biseshwar JEO Kakching Mayang Lambam Rakesh DI of School Kakching Kaidem Binodini Devi Thobal Forest Division ge Makata Laiba Waikong Forest Office amade Wango Lamkai Forest Beat Office ke staff sing su saruyake Chahi asigi oina kosam amadi bosam na loba class 12 amadi 10 exam da mai pakraba Nongin Institute of Tutorial NIT ge mahiroi sing taram na oktuna ikai kumna ba utkre Konung mamang da laiba institute asigi hall da pangtokiba thoramadu da social activist utam ningthozam wayangbam Rojit Manipur Laingak ki joint director Minority Affairs Muhammad Salahuddin Khan amadi NIT ge founder tourism Suresh na chingba mioi kiana mithunglen singoina saruk yaki
Thauramga mari lenena Muhammad Salahuddin Khan na hai mahairoi oidingai punsida hotnaba lepa yade nongmagi khajik khajik tamsilakpa aduna punsida chauraba singnaba kaya laina lanthengnaba ngamgadawribani Masigi mathakta oja amagi punsida mai pakpa haibase masana lepa yaroi mahakna takpi tambiriba mahairoi adugi quality aduna lepkadabani NIT ge mahairoi singna exam da uthoklakliba performance asina center asida leiriba oja sing asi khwaidagi matek chabani haibado takchori haina phongdokhe Nakalamaromda Nongin Institute of Tutorial NIT ge founder tourism Suresh na phongdokhibada Handak Chahigi Kosem na Loba Higher Secondary Examination da Science Amadi Arts da Institute asigi mahairoi punna marfutara humdoina sarok yakhe Masigi manungda first division da homfutara second division da kunmathoi amade third division da na mahairoi ani pass tawduna chada chamada mai pak pangamkhe Institute asigi oina art stream da position ahum haibade second position fifth position amade seventh position puthok pangamkre Pumnamak ase Institute asigi oja singna thawai yauna Khangliba hairiba pumnamak mahairoi singda takpi tambiba mahairoi singna su thawai yauna honaba leptaba amade mama mapa singi hona jamange mai pak pangamlibani haina su phongdokhe Drug cartel ni haiduna sirakliba marala se mamangda su khudam changdam piba ngamkidraba yumfom yaudaba maral ni imung manungge ijat sokhanaba connect tobani haibada haimanba thokloi haina kyangbai takhoke khunja Muhammad Moses na phongdokre tha sigi tang tarukke anganba ayok pung amaga minute 15 taba matamda kyangbai da leiba Badul Haki Yumda Vom Langsinduna Pokai Halamba Thodoki Mayokta ngasi kyamgai ta khokta leiba Atik ke Yumda Pangtopa wakat mifam amada wafum masi mahakna phongdokhibani mahakna makata na hai mamangda so sigumba yumfam yaudaba maral kaya pirakhiba laikre maduda mari leinariba singda khudam changdam pibinaba haijakhiba leijakre karigumba khudam changdam piba ngamlabade Babdul Haq Apokpa Liaquat Ali Amade Atik Rahman Apokpa Rahamuddin Ani Masana Yana Law Enforcing Agency Singda Changjagani Haibasu Laikrabade Maduda Mari Lainaba Singe Maikadagi Matek Chaba Kudam Changdam Piba Ngamdabadage Tuminna Laikibane Adubu Haujek Amok Nahona Nakari Sumari Lainadaba Port Amada Badul Haq Amade Atikar Maral Siribasi Yaningde Badul Haq amade Atikur Rahman hairiba miyoi aniase drug amade masige business ka hiram amatada mari leinade tokngani Mina kalakpa mihounabage Babul Haq hairiba miyoi asige family politics ta changduna miyamgi seba tawriba amane emung asige mamai khunaba amade ijat lawnaba connect tawba Manba mong da thoglakpa KCP ge warol yaningde airport ta fai hariba drug asisu angang sing asiga hiram amatada mari leinade airport ge drug faraba matungda numit asimaktada Imphal West ki team amada army yauna laklaga khyamgai mafam amada house raid tawram kiba leire Miyamna taba pawdasu house raid tawramiba yum adugi angang amasu lot kre hairi lot kriba miyoi adu drug sing adugi mapu oiramba yai haina thajanari airport ge drug fabagi matang aside Imphal West police sing na asengba mapu athubada puthokpiu Loinana sigumba mari leinadaba maral sibadage handoktuna nupi angang punna leiriba yumda vom langsenduna pokhai hanba haibasi yamna laibak thiba thodok amane yumlakta vom langsenbage mahutta makhoi masel pau faunaraga loishinnaba honabiu haina mahakna phungdokhe Imphal East District ki Irilbung Police Station da konba Khiamgai Muslim Laikai da leiba hanagi Minister Muhammad Alauddin Khan amasung ex-MLA Y Antas Khan Singna joint family oiriba yum asida nongalamdai pung amaga minute 15 tarakpa matamda masakang daba miyoi singna hand grenade amalang sinduna pokhai han kre haire Grenade pokhai bagi thodok adu mi asokapan
gi paudi leite adubu yum aduge thongnaw gi mingsel amade khamduna leiriba gari asok akai atoi akai nangki haire bom pokhai kiba mafam aduda Irilbung police station ge personnel singa loinana forensic expert sing laktuna yengsin kibaga loinana thodok aduga mari leinana police ke FIR ama register tawkhre haire Police singna chathakiba investigation aduda aina thengkraba lal holof kanglaipa Communist Party KCP na iduna thamlamba che machat ama thengna ki haire Manipur Police amasung Central Security Force singna ching amasung tampa ke chingnaba mafam singda leptana chatharakpa counter insurgency ge manung channa Security Force singna Thoubal district tagi aina thengkraba lal holof RPF PLA ki cadre ani fabangam kibaga lonana Technopole district ki Indo Myanmar border manaktage khulai amasung IED sing fagat pa ngamkhre haire Official source ki matung idna Manipur Police amasung Central Force ki apunba team amana Thoubal district ki Lilong Police Station na konba Waitopu Sangom Sangda leiba Stone Crusher manakta aina thingkraba lal holof RPF PLA ki cadre sing ni haiba Sanasam Sanamatum Maitai alias Tompok alias Oneman Chahi Kuntranitoy Wangoi Laifam Chaitek Jingya Owangkak Jing District Amasung Yankokpam Premchan Singh alias Jingsang Lakpa Chahi Kuntaroka Athokpam Sadabung Thoubal district singasi fabangam kibaga loinana makhoi ani na tongduna lakpa chaka ani panba gari registration number MN01 L8210 asisu fagat pangam khre haire Security Force singna Technopole district ke More police station gi manung chanba Indo Myanmar border ge border pillar 72 amasung 73 ge marakta Laiba Chonjang company Operating base COB dagi kharom da kilometer tarani thoi rom chatlaga leiba mafam amadagi Security Force singna country mat lathod gun ama magazine ga loinana 9mm pistol ama USA na saba .22 Krawal pistol ama radio set ani improvised explosive device IEDs machak matum sing fagat pangam khre haire Assam, Manipur, Nagaland da operate toba Tamenglong district ki Delungda Council headquarter oiba Jailarong Furuf ki aina thingkraba lal holuf Cherarong United Front ZUF na thasigi mangagi ayuk anganbada Kangpokpi district ki Manung Chanba New Kaital Manbi area da Nauna Kundaba Loibol Kulenda Kulai Paiba militant singna nomai kapsinduna attack chatakhiba thodokta leikidraba khul asigi village chief Let Kongam Haukep Chahe Kuntramari Apokpa Munglan Haukep Amasung Mahaki Miro Libi Loinabi Tin Mary Haukep Chahe Kunmanga Amasung Kunja Amal Janmin Lan Haukep Chahe Kuntra Apokpa Saikon Haukep Hat Kiba Amasung Kulasige Yum Taret Mai Thaduna Amangata Tokan Kiba Thodok Mari Lenana Kuke NP Manipur KIM Amasung Committee on Tribal Unity Kotuna ZUF da Sirakiba Maral Singado Yumfam Yaudaba Amade Luf Asibu Miam the Lan Uhandaba Honabani Haide ZUF na Tadurakpa Praise Statement Namagi Matung Inna Aseng ba Madia Chumba Kangdok Tringai Thodok Asigi ZUF Kamari Laina Haliba Singa Says Stakeholder Singna Jackson Biomade Achumbani Haina Lobi Ganu Hairaduna Tungkoiba Santi Musung Tangdulai Tamna Lehenge Hairabadi Achum bayungfam oiba amade amana amabo ikai khumnaba amade responsible conduct sing taurabadata oigani haiki ZUF ke remark asi ke IM amasung ko tuna loivol kulenda kunja ahum hat kiba amasung yum kaya mai tha kibagi thodok asida ZUF yawi haina fongdo kiba wafam asi matung tarakpadane KIM amasung Kotuna Sirakliba Maral Singh ase yumfam yaudaba praman yaudaba wafam sing ngaktani haire ZUF na makha tarduna ZUF ta Sirakliba Maral Singh ase Kuki community singi marakta thokliba conflict sing asida ZUF ka mari lainahanaba honabane thodok adu ningthina thigatuna amade khangdoktana luf amade
amada hekta maral siriba se yumlonaba leiriba community singi marakta muknaba hengatnaba senba thausil amani haina lowi haire lufasna makha tarduna joilarong miyamgi rights sing mev mapa mapuna thambiramba lamsing amade historical interest sing da khak negotiate toroi hairaduna hiram sing asida kanagumbana singnaraklabadi luf asina logi matung inna job job action sing lokhalakani amade maram chadana parman sing leitana jaju f kita sirak liba maral sing khudakta handokadabani haire Senapati District Headquarter the Labor United Naga Council ge emergency presidential meeting pangthoktuna handak UNC go office the MOV attack chatakhiba amade UNC ge president NG Lorhoda yumfam yaudaba maral sing sirakhiba thodok sing akanba mongda condemn tawkhre ngarang pangthokiba UNC ge presidential meeting adu ayuk pung 12 dage numidang wairam pung 5 fauba pangthokhe meeting aduda constitute unit singge President Singh All Naga Students Association Manipur and some Naga People's Movement for Human Rights NPMHR Naga Women Union amasung atai Naga organization singge representative kunna participant kunnipan saruk yaki haire meeting aduda UNC ge officer Mof attack chathaduna council asigi president NJ Lor Hoda sirakhiba Maral Singh social media circulate tawrakhiba sing adubu akanba mongda condemn tawkhibaga loinana mifam maduna UNC na lawkhiba waref ayamba stakeholders singa tanaraba matungda lawkhiba ngaktani collective decision singidamak leader singda tainaba yaroi organization ge tradition ge ona tainabadani haire UNC na hojik council asigi president NJ Lorho amasung mahaki team singda thazaba thamli amade makha tana support tawkhigani haina phongdokna khi haire Chingi district sing maru oina ukrul gangpokpi amasung sanapati da kuki amasung naga community anigi marakta ungkhatnabagi thodok sing hengalakpana maram oiraga awaba taduna leiriba kunja singda the Naga Students Federation NSF na numit chupna solidarity amasung relief mission pangtoktuna awaba taraba kunja sing mateng pangkre NSF ki advisor yauna senior leader sing amade Nagaland ge Federating Unit Singi representative sing na saruk yakiba tengbang khongchat aduda federation asige official sing executive sing advisor Angami Students Union All Sumi Students Union Chakhesang Students Union AO Students Conference Rengma Students Union Pochari Students Union and Jairarong Students Union Nagaland Singi President Singh Sarukya ki haire NSF ke mission se tha sige amadage Kohima dage Khongsan ba haukibani tim asina nini suba numita Sanapati Kangpokpe Imphal tamna laklaga ukrul district ke litanda thunglakhe aduga tim asina makha tana litandage ukrul amade Imphal dage Makan village lakhibaga lonana Kangpokpe district amade Sanapati district ta tengbang khongchut adu loishin ki haire Tengbang khongchat aduda NSF ki team maduna ukrul district ta irang na awaba ta haliba kunja singda relief ki mateng pangkibaga loinana CSO singi mute singa wari sana ki haire tungda team masina Makan village ta laktuna kuki su militant singna fazin badage thadoraklaba naga khunja nupi yauna kuki militant singna fazin duna thamliba mioi singi imung manung singa wari sanaduna imung manungi awabada saruk yakibaga loinana Naga students community singna leptuna support tawduna fazin khiba sing tacticaidana thadorakna ba taksin khibaga loinana awaba phongdokhi haire Thasigi mangagi ayuk angan bada Kangpokpe district ke manung chenba New Kaithel Manbi area da nauna kundaba loivol khulenda khulai paiba militant singna nongmai kapsinduna attack chothakiba thodok da leikidraba khul singi village chief letkhongam haukif chahi kuntramari apokpa monglon haukif amasung mahake mirolibi loinabi tin Mary haukif chahi kun manga amasung khunja ama janminlan haukif chahi kuntra apokpa Saikong Hau Haukif Hat Kibamade Kul Asige
Yum taret mai thaduna mangata thokan ki bathautok aduda suspension of operations to agreement yauriba Kuki militant group Kuki National Front KNF ka mari amata leinade hairaduna group asida sirakliba maral singh yumfam yaudabani haina sengdorakle Nathel Jang Sadar Hills the Labour Group asigi headquarters camp Evenager dagi Department of Information and Publicity KNF na thadorak patrol amagi matung inna kanagumba luf kharana KNF ta aranba pauda yumfam oiraga thodok asiga mari lenana sirakliba maral sing ase group asigi mengchat thinanaba sinbani haire Laikidraba Singh imung manungge awabada KNF na saruk yari hairaduna thokiba thodok sing aduda KNF ke khut yawba laikide amade KNF ki cadre singbu civilian natraga armed group singa muknabage thodok singda chena haliba se yumfam yawdabani haire KNF ke statement asina makha tarduna Mathong maram khangdaba verified tawdriba pau yumfam oiduna KNF maral siriba se miyam da love asi lan uhannaba honabani amade apikpa wakhal galonana political gi khudong chaba launana ba honabani haire suspension of operation agreement ke manung da lairiba KNF na makhoi gi cadre sing designated camp sing da laihanduna yanakiba ground rule sing ngaktuna chatli haire KNF na civil society organizations sing political leaders sing amasung media platform sing na vapna saduna sandorakliba pau sing da thazabiganu amade stakeholders sing na scrutiny security amasung human rights sing asi achumba sakhi leiba amasung integrity na purakpa ngamgani haiba se public discussion tauba chungani haike Statement asina makha tarduna organization asina michum sing da chathariba hingsa gi thodok sing ase condemn tawraduna organization asina santi justice amasung communal harmony sing puraknaba honaduna lakli haiduna Kuki jo khul sing da attack tawduna amang ata thokhaliba sing khudakta lepkadabani haide Malemgi ayinga sagi khal kaitharakliba sida Kannaba miyoibana thodang lominaba tangai fadi haina Manipur Students Federation MSF na phongdorakpaga loinana honglakliba akoibagi phibam asibu ngaksenaba made mahausagi leijariba khalbu tungi mirolgi damak sokhandana thamnabagi wakhalonda MSF ke masing yamlaba thongmi singna kaitharakliba kaubrugi saktam ase matam kharagi tungda mutkigadra wazaduna mission Mount Kaubru Afforestation Sanghalasi Kaubru Chingdol Haiba asida in kumja lising aniga taramapan megi mari amadi manga numit nini chupna chingmai singda ujara lising ama hena thake numit chahi asimake June manga malem pumbana World Environment Day pangthokpa numit asida Imphal East ke manung train laiba lamyan ba hizam irawat Memorial Park Kaivi Kulenda Uchara Kayasu Thaki Haire Cherola Sinahai COVID-19 ge akanba safu chaithengna miyoi kaya amata yumdagi mapan thokpa kinaraba matam aduda MSF na malem ge akoibagi fibam sokhandana thamnana bamade nongmagi kaitharakli bam hausagi khalasibu kannabagi pandamda thodang lodaba yadre Mahiroi luf ama oina lamdam asege naha singisu khunai ase kanbada achouba thodang ama yawi khanjaduna tangai fadana luploi singna asa amata oina punsinduna Manipur ama oiraknabagidamakta asangbadana thallaba Manipur ama oiraknabagidamakta wakhalonda ing Kumja lisingani kun Jungi Chaichat Manga Irai Numita Sanghalasi Manipur Haiba Environment Friendly Campaign Nasigi Makada Kwaitel Thongnawjam Laikai da Laiba Mahiroi Loop Asigi Mayai Loishangi Akoibada Uchara Thaki Cherolasi Nahai Haidiba Sanghalasi Manipur Environment Friendly Campaign Nasigi Manungchanna Makhatana in kumja lisingani kundagi hauduna chahi khudingi tampaka tainaba Manipurge mafam singda laiba chingmai singda uchara thaba yangsan khongchat changnai no chatpa made mathau taba thabak paikhatuna lakle in kumja lisingani kunmari Jun Nipan
Thangja Numit World Environment Day lising ani kun mariga mari lenana haidiba numit asida MSF amade Central Forest Division CFD Forest Department Government of Manipur ga khusam naduna sangalasi Manipur Environment Friendly Campaign ki makhada miyam hupna u thabagi khongjang Marsh Tree Plantation Drive ama Imphal East ke Manung Channa Nongmai Ching Sang Parengda U Chara Lising Amaga Changma Mok Thake U Chara Thabagi Khongjang asida MSF ke Lofloi Masing Chaniga Yankai Henba Made CFT gi official team gi mioi kunga saruk yake U wa Kakthatpa umang kokthokpa sina mahausage akoibagi fibamda sathina sokhale haibase mipum khudingmakna khangjanba mathau tai haina phongdokle engkum jalisingani kunmanga gi oina tampak lamgi tongan mafam singda made mahiloi sangsingi campus ta ujara thabage thabak thoram leptana changsenkhe mamang da thakiba haukiba chahi lising ani kundagi campaign asigi makhada ngasi fawba leptana ujara thabagi khongjang changsinba mafam singda chatuna yengsinba tawduna lakle chatliba chahi lising ani kuntaruk junge chaichat ani ningthokaba numita Sanghalasi Manipur campaign asigi saruka ama oina masigi manung chana chatharakliba ujara thabagi thabak thoram oina taibang thawai sing kannaba maru kokthoklaba chingmai sing isang sanghalasi haibat masigi makhada malemgi mahausagi kannabagi khongjang ama MSF amade Central Forest Division CFT Forest Department Manipur ga khusamnaduna Imphal West ki manung chanba changangai uchekonda leiba Comet School da Mahiloi Shang asigi principal su saruk yaraduna Haibok Ching Langthabalda Paksana Ujara Thanabagi Khongjang asigidamak lamthabagi thoram flag off ceremony ama pangthokke Masigi tungda Chaurakna School gi Mahiroi Chani MSF ki thongmi Chani amade official team gi mioi kharaga loinana Haibok Ching ge kokthoklaba chingmai Ujara lising amarom thaki hai Aroibada Maroy Pau Mana Pizari. Scotland-dagi hawrakiba irang makata na thoktanaba security forces singna combing operation chathakre. Coffin rally chatuna laikidraba loivol khulge kunja ahum lairol chankre kotu da center ge intervention nikre. Tahungi manungda nirak subo in a domestic LPG cylinder amagi mamal lupa kunmapan hengat crate. A Sarda Devibu RS ki candidate oina nomination taukibagal lonana CM na NDA MLA singing meeting chert taukre. Amasung Manipur gi Huidrom Bumesori Asian Under 23 Athletic Championship saruk yanabagidamak India gi oina khalagle. Hojik fawbagi oina di ISCOM news na pizaba Manipuri pau matang asta lushin jare meng tabi di bapuna mokpu amukahna krum jare.